Sigi cinca mangaje sibu cara kadine nangi puki anoiba phet kaje lo burn to thopa ngam ba ai samak chu ko sigi cinca kaje cara ga ki tara hena weight loss tor body transformation tor khrabni ko adu re gadi kai cinca no ha do ai cha long ha jala ge ko ahan boina ne yen matha chicken breast kai no ha si kanari ja yen matha chicken breast ko protein yam thina wang ba cinca ne ba adu ga kadore calorie si ong ne ba protein wang ba gi kana ba ha bijina ko akoina protein je ko gym sana ba masa pha ba adu khatana cha ga dabne na khale ko adu na te ba sena akoi miyo khidimo protein je ta ka ta ba akoi gi nomagi daily need chana daily intake usugada amam loi mi lai ne ko sigi pot je akoi sa da lai nari ba akoi sa gi chana bi chi jak se da protein yam tina wa na bane akoi je nang na ye dengi test of thok da protein wa le na protein powder pdf doctor recommend tore ba akoi je gi wa na te ba mi ayam ba taseng na gym sana ga protein thakki ba cha gi du makhalam ni ko mi ayam ba protein loi wa lam ga ne ba sigi pot je phana ba hoji gi akoi ye matha jinu ti cha khala ko ma da akoi de pha ga ne ba alam jing na ha na bane sa nga nu ti cha ba phatte na chumme phatta ba je ko ai phatta ba je akoi na sa nga cha ba je ko akoi na ꯐꯠꯇꯕ ꯔꯣꯝꯗ ꯑꯣꯏꯅ ꯎꯈꯤꯕ ꯍꯥꯏꯗꯤ ꯊꯥꯎ ꯊꯨꯝ ꯀꯩꯀꯥꯒ ꯇꯧꯅꯔꯒ ꯂꯣꯏꯅꯃꯛ ꯆꯥꯕ ꯑꯣꯏꯔꯒꯗꯤ ꯐꯠꯇꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯨꯡꯇꯤꯒꯤ ꯊꯥꯎ ꯆꯥꯁꯤꯜꯂꯛꯄ ꯈꯣꯠꯄꯗꯤ ꯑꯗꯨꯃꯛꯄꯨ ꯁꯨꯞ ꯇꯧꯔꯒ ꯆꯥꯕꯔꯣ ꯌꯥꯏꯔꯒ ꯆꯥꯕꯔꯣ ꯁ꯭ꯇꯤꯝ ꯇꯧꯔꯒ ꯆꯥꯕꯔꯣ ꯍꯦꯜꯗꯤ ꯑꯣꯏꯅ ꯆꯥꯈꯠꯂꯛꯄ ꯃꯇꯝꯗꯗꯤꯅꯦ ꯐꯠꯇꯕꯗꯤ ꯂꯥꯏꯗꯅ ꯐꯩꯅꯦꯕ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯣꯇꯤꯟ ꯋꯥꯡꯉꯦꯅ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯗꯨ ꯅꯨꯡꯇꯤꯒꯤ ꯆꯥꯈꯠꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯀꯥꯟꯅꯒꯅꯦꯕ ꯑꯗꯨꯒ ꯄ꯭ꯔꯣꯇꯤꯟ ꯋꯥꯡꯕ ꯆꯤꯟꯖꯥꯛꯁꯤꯅ ꯀꯩꯒꯨꯝꯕ ꯀꯥꯟꯅꯔꯦ ꯑꯩꯈꯣꯏꯗ ꯁꯦꯆꯦꯇꯤꯡ ꯌꯥꯝ ꯑꯣꯏꯌꯦꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯦ ꯄꯨꯛ ꯌꯥꯝ ꯊꯥꯡꯒꯠꯄꯗ ꯃꯇꯦꯡ ꯄꯥꯡꯉꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯗꯥꯏꯇꯤꯡ ꯇꯧꯕ ꯃꯇꯝꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯗ꯭ꯔꯥ ꯑꯗꯨꯒꯤꯅꯤꯀꯣ ꯆꯤꯀꯟ ꯕ꯭ꯔꯦꯁ ꯌꯥꯝ ꯊꯤꯅ ꯀꯥꯟꯅꯩ ꯍꯥꯏꯁꯦ ꯑꯩꯒꯤ ꯀ꯭ꯂꯥꯏꯟ ꯈꯨꯗꯤꯡꯃꯛꯇ ꯆꯤꯀꯟ ꯕ꯭ꯔꯦꯁꯁꯦ ꯔꯤꯀꯃꯦꯟ ꯇꯧꯋꯦꯕꯀꯣ ꯑꯩꯅ ꯀꯩꯒꯤꯅꯣꯗ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏ ꯌꯦꯡꯉꯣꯕ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯗ ꯑꯩꯈꯣꯏꯒꯤ ꯆꯥꯛꯀ ꯍꯤꯡꯖꯥꯡꯒ ꯂꯩꯔꯦ ꯇꯣꯉꯥꯟꯕ ꯁꯥꯏꯠ ꯗꯤꯁ ꯑꯃꯁꯨ ꯑꯗꯨꯝ ꯍꯥꯞꯄꯅꯦꯕ ꯉꯥꯔꯧꯒ ꯍꯥꯏꯅꯕꯗꯣ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯝ ꯍꯥꯞꯄꯅꯦꯕ ꯁꯤ ꯍꯥꯞꯅꯗ꯭ꯔꯅꯦ ꯑꯩꯈꯣꯏ ꯕꯥꯒꯤ ꯃꯇꯝꯗꯒꯗꯤ ꯍꯥꯄꯛꯇꯦꯅ ꯍꯥꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯖꯦꯅꯦꯔꯦꯁꯟꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯆꯥꯛꯀ ꯍꯤꯡꯖꯥꯡ ꯈꯛ ꯆꯥꯗꯅꯦꯕ ꯇꯣꯉꯥꯟꯕ ꯅꯥꯀꯟꯒꯤ ꯑꯃ ꯑꯗꯨꯝ ꯌꯥꯎꯕꯅꯦꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯌꯦꯟꯒꯨꯝꯕ ꯆꯥꯔꯛꯄ ꯃꯇꯝꯗꯗꯤ ꯌꯥꯝ ꯊꯤꯅ ꯌꯥꯔꯛꯑꯅꯤꯕ ꯌꯦꯟ ꯁꯨꯞ ꯍꯥꯞꯄꯛꯑꯒꯗꯤ ꯅꯪ ꯅꯨꯡꯇꯤꯒꯤ ꯆꯥꯈꯠꯂꯛꯄ ꯃꯇꯝꯗ ꯅꯥꯀꯟꯒꯤ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯔꯅꯤꯕ ꯏꯚꯟ ꯅꯪꯅ ꯌꯨꯝꯒꯤ ꯍꯤꯡꯖꯥꯡꯒ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯤꯁꯤꯅꯦ ꯆꯥꯛꯀ ꯑꯗꯣ ꯌꯦꯟꯁꯦ ꯌꯥꯏꯔꯒ ꯑꯣꯏꯅ ꯆꯥꯈꯠꯂꯛꯄ ꯌꯥꯗ꯭ꯔꯥ ꯅꯪ ꯑꯇꯣꯞꯄ ꯖꯪ ꯐꯨꯗ ꯆꯤꯞꯁꯀꯨꯝꯕ ꯕꯣꯔꯥꯒꯨꯝꯕ ꯄꯥꯐꯣꯔꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯔꯅꯤꯕ ꯍꯧꯖꯤꯛꯀꯤ ꯌꯦꯟꯁꯤꯅ ꯑꯣꯏꯅ ꯌꯥꯔꯅꯤꯕ ꯅꯪꯉꯣꯟꯗꯁꯨ ꯀꯥꯟꯅꯕ ꯐꯪꯕ ꯑꯗꯨꯒ ꯖꯪ ꯐꯨꯗ ꯀꯩꯀꯥꯁꯨ ꯆꯥꯗꯕ ꯁꯤꯒꯤꯅꯤꯀꯣ ꯑꯩꯅ ꯆꯤꯀꯟ ꯕ꯭ꯔꯦꯁꯁꯦ ꯔꯤꯀꯃꯦꯟ ꯇꯧꯖꯔꯤꯁꯦ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗꯅꯦ ꯌꯦꯔꯨꯝ ꯆꯥꯕꯤꯌꯣꯕ ꯌꯦꯔꯨꯝ ꯆꯥꯕꯒꯤ ꯀꯥꯟꯅꯕ ꯍꯥꯏꯁꯤꯅꯅꯦ ꯌꯦꯔꯨꯝꯁꯤꯗꯅꯦ 9 essential amino acids ꯑꯅ ꯄꯨꯂꯞ ꯌꯥꯎꯁꯜꯂꯒ ꯂꯩꯌꯦꯕ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯅ ꯁꯨꯡꯖꯕ ꯉꯝꯗꯕ ꯃꯁꯥ ꯃꯇꯣꯝꯇ ꯄ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯕ ꯉꯝꯗꯕ 9 essential amino acids ꯑꯃ ꯂꯩꯔꯤꯕꯀꯣ ꯁꯤꯒꯤꯁꯦ ꯌꯦꯔꯨꯝꯗ ꯂꯣꯏꯅ ꯌꯥꯎꯋꯦꯕ ꯌꯥꯝ ꯊꯤꯅ ꯅ꯭ꯌꯨꯇ꯭ꯔꯤꯌꯦꯟ ꯗꯦꯟꯁ ꯑꯣꯏꯕ ꯄꯣꯠꯅꯦꯕ ꯃꯣꯏꯁꯦ ꯑꯐꯕꯒꯤ ꯑꯐꯕ ꯉꯥꯛꯇꯅꯦ ꯌꯦꯔꯨꯝꯗ ꯌꯥꯎꯔꯤꯈꯩꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯆꯥꯕꯤꯔꯛꯄ ꯃꯇꯝꯗ ꯌꯥꯝ ꯊꯤꯅ ꯀꯥꯟꯅꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯕ꯭ꯔꯦꯛꯐꯥꯁꯀꯨꯝꯕ ꯇꯧꯔꯛꯄ ꯃꯇꯝꯗꯁꯨꯀꯣ ꯑꯇꯣꯞꯄ ꯖꯪ ꯐꯨꯗ ꯆꯥꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯌꯦꯔꯨꯝꯒꯨꯝꯕ ꯑꯗꯨꯝ ꯆꯥꯕ ꯉꯁꯥꯏ ꯉꯥꯔꯧ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯅꯥꯀꯟꯒꯤ ꯁꯥꯏꯗ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯌꯦꯔꯨꯝꯅ ꯑꯗꯨꯝ ꯁꯤꯟꯕ ꯌꯥꯔꯛꯀꯅꯤ ꯁꯤꯒꯤ ꯀꯥꯟꯅꯕ ꯑꯃ ꯂꯩꯔꯦꯀꯣ ꯑꯍꯨꯝꯁꯨꯕ ꯑꯣꯏꯅ ꯀꯥꯟꯅꯕꯁꯦ ꯂꯐꯣꯏ ꯆꯥꯕꯤꯌꯣꯕ ꯂꯐꯣꯏꯁꯦ ꯀꯩꯒꯤꯅꯣ ꯚꯥꯏ ꯕ꯭ꯔꯣ ꯋꯦꯠ ꯂꯣꯁꯀꯤꯗꯗꯤ ꯂꯐꯣꯏꯁꯦ ꯆꯥꯕ ꯌꯥꯗꯦ ꯀꯥꯏꯅ ꯑꯩꯒꯤ ꯔꯥꯍꯨꯜꯅ ꯑꯩꯒꯤ ꯀ꯭ꯂꯥꯏꯟ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯩꯒꯤ ꯐꯥꯔꯁ ꯀ꯭ꯂꯥꯏꯟꯁꯦꯀꯣ ꯃꯥꯅ ꯍꯥꯏꯒꯤꯌꯦꯕꯀꯣ ꯑꯩꯉꯣꯟꯗ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯌꯦꯕ ꯕ꯭ꯔꯣ ꯆꯥꯕ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦꯅ ꯃꯥ ꯑꯗꯨ ꯋꯦꯠꯁꯨ ꯂꯣꯁꯁꯨ ꯇꯧꯈ꯭ꯔꯦꯕ ꯂꯐꯣꯏ ꯆꯥꯕꯒꯤ ꯀꯥꯟꯅꯕ ꯍꯥꯏꯁꯤꯅ ꯂꯐꯣꯏꯁꯦꯀꯣ ꯃꯤꯅ ꯀꯦꯂꯣꯔꯤꯁꯦ ꯌꯥꯝ ꯋꯥꯡꯕꯣꯏ ꯅꯤꯡꯕꯅꯦ ꯋꯥꯡꯁꯨ ꯋꯥꯡꯗꯕꯅꯦ 100 ꯒ꯭ꯔꯥꯝꯃꯨꯛ ꯂꯨꯝꯕ ꯂꯐꯣꯏ ꯑꯃꯗ 90 ꯀꯦꯂꯣꯔꯤꯁ ꯃꯨꯛꯇꯅꯦ ꯑꯗꯨꯒ ꯃꯥꯅ ꯄꯤꯊꯣꯔꯤꯕ ꯃꯥꯁꯦ ꯄꯣꯇꯥꯁꯤꯌꯝ ꯍꯥꯏ ꯋꯥꯡꯉꯅꯤ ꯑꯗꯩꯗꯤ ꯐꯥꯏꯕꯔ ꯄꯨꯛꯁꯨ ꯊꯟꯕꯅꯦꯕ ꯃꯥꯒꯤ ꯆꯥꯁꯟꯕ ꯃꯇꯝꯗ ꯌꯥꯝ ꯀꯥꯟꯅꯕꯅꯦꯕ ꯕ꯭ꯔꯦꯛꯐꯥꯁꯀꯤ ꯑꯣꯏꯅꯗꯤ ꯂꯐꯣꯏꯁꯦ ꯌꯥꯝ ꯊꯤꯅ ꯑꯣꯀꯦ ꯇꯥꯔꯅꯤ ꯇꯛ ꯂꯥꯎꯅ ꯆꯥꯁꯜꯂꯦꯗꯅꯀꯣ ꯌꯥꯝ ꯊꯤꯅ ꯏꯖꯤꯂꯤ ꯑꯦꯕꯥꯏꯂꯦꯕꯜꯁꯨ ꯑꯣꯏꯕ ꯁꯠ ꯂꯥꯎꯅ ꯌꯨꯝꯗꯒꯤ ꯂꯩꯕꯁꯨ ꯌꯥꯔꯦꯀꯣ ꯑꯗꯨꯒ ꯁꯠ ꯁꯦꯠꯇꯣꯛꯑꯒ ꯇꯛ ꯇꯧꯔꯒ ꯇꯛ ꯆꯥꯁꯟꯕ ꯌꯥꯔꯦ ꯁꯤ ꯊꯛꯇꯣꯏ ꯅꯠꯇꯦ ꯆꯥꯁꯟꯈꯤꯕ ꯌꯥꯔꯦꯕꯀꯣ ꯑꯗꯨꯅ ꯂꯐꯣꯏꯁꯦ ꯌꯥꯝ ꯊꯤꯅ ꯀꯥꯟꯅꯕꯅꯦ ꯂꯐꯣꯏꯁꯤꯃꯁꯨ ꯆꯥꯕꯤꯕ ꯌꯥꯏ ꯑꯗꯨꯒ ꯃꯔꯤꯁꯨꯕ ꯑꯣꯏꯅ ꯑꯣꯠꯁꯤꯃꯗꯤ ꯂꯣꯏꯅꯁꯨ ꯍꯥꯟꯅꯗꯤ ꯈꯪꯉꯝꯃꯅꯦꯕꯀꯣ ꯑꯣꯠꯁꯤ ꯀꯥꯟꯅꯕ ꯍꯥꯏꯔꯒꯅꯀꯣ ꯑꯩꯈꯣꯏꯅ ꯀꯣꯂꯦꯁꯇ꯭ꯔꯣꯜ ꯍꯟꯊꯕꯗꯁꯨ ꯃꯇꯦꯡ ꯄꯥꯡꯉꯦꯅ ꯍꯥꯏꯔꯦ ꯑꯣꯠꯁꯦ ꯑꯗꯨꯒ ꯄ꯭ꯔꯣꯇꯤꯟꯁꯨ ꯋꯥꯡꯉꯦ ꯐꯥꯏꯕꯔꯁꯨ ꯋꯥꯡꯉꯦꯕ ꯁꯤꯅ ꯀꯩꯗꯧꯔꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗꯀꯣ ꯐꯥꯏꯕꯔ ꯋꯥꯡꯉꯒꯗꯤ ꯑꯩꯈꯣꯏꯅ ꯆꯥꯁꯟꯈꯤꯕ ꯃꯇꯝꯗꯅꯦ ꯀꯨꯏꯅꯅꯦ ꯗꯥꯏꯖꯦꯁꯇꯦ ꯇꯞ ꯇꯞ ꯇꯧꯔꯅꯦꯕ ꯑꯗꯨꯅ ꯀꯨꯏꯅ ꯑꯩꯈꯣꯏꯁꯦ ꯄꯨꯛ ꯊꯜꯂꯒ ꯂꯩꯔꯅꯦꯕ ꯗꯥꯏꯇꯤꯡ ꯇꯧꯕꯗ ꯃꯇꯦꯡ ꯄꯥꯡꯉꯛꯇ꯭ꯔꯥ ꯑꯩꯒꯤ ꯑꯣꯏꯅꯀꯣ 2024ꯗꯒꯤꯅꯦ ꯅꯨꯡꯗꯥꯡꯁꯦ ꯑꯌꯥꯝꯕꯗꯤ ꯑꯩ ꯆꯥꯛ ꯆꯥꯔꯛꯇꯦꯕ ꯑꯗꯨꯝ ꯑꯣꯠꯁꯦ ꯁꯦꯛ ꯇꯧꯔꯒ ꯊꯛꯂꯛꯑꯦꯕ ꯆꯥꯔꯛꯑꯦ ꯍꯥꯏꯒꯗ꯭ꯔꯥ ꯊꯛꯂꯛꯑꯦ ꯍꯥꯏꯒꯗ꯭ꯔꯥ ꯇꯧꯔꯛꯑꯦꯕ ꯁꯤꯅ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯆꯥꯛ ꯂꯥꯝꯕ ꯈꯣꯠꯄꯁꯨ ꯀꯩꯁꯨ ꯐꯥꯎꯍꯟꯈꯤꯕ ꯂꯩꯇꯦꯕ ꯄꯨꯛꯁꯦ ꯑꯗꯨꯝ ꯐꯖꯅ ꯊꯜꯂꯒ ꯂꯩꯌꯦꯕ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄ ꯃꯇꯝꯗ ꯅꯪ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯀꯦꯂꯣꯔꯤꯁ ꯌꯦꯡꯅꯔꯛꯄ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯠꯁꯤꯅ ꯍꯦꯟꯅ ꯀꯦꯂꯣꯔꯤꯁ ꯅꯦꯝꯃꯒ ꯂꯩꯔꯅꯤꯀꯣ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ 150 ꯒ꯭ꯔꯥꯝ ꯔꯥꯏꯁꯀꯅꯦ ꯑꯩꯈꯣꯏꯒꯤ 50 ꯒ꯭ꯔꯥꯝ ꯑꯣꯠꯁꯀ ꯑꯗꯨꯝ ꯂꯝꯁꯝ ꯁꯤ ꯃꯥꯟꯅꯔꯛꯀꯅꯦꯕ ꯑꯩꯈꯣꯏꯒꯤ ꯀꯦꯂꯣꯔꯤꯁ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯑꯗꯨ ꯄꯨꯛ ꯊꯟꯕꯗꯤ ꯁꯣꯝꯒꯤꯁꯤꯅ ꯍꯦꯜꯂꯧꯅꯦꯕ ꯄꯨꯛ ꯊꯟꯕ ꯍꯦꯟꯕꯗ ꯅꯠꯇꯅꯅꯦ ꯅ꯭ꯌꯨꯇ꯭ꯔꯤꯌꯦꯟꯁꯨ ꯗꯦꯟꯁ ꯑꯣꯏꯅꯦꯕ ꯃꯉꯣꯟꯗ ꯄ꯭ꯔꯣꯇꯤꯟ ꯌꯥꯎꯔꯅꯤ ꯐꯥꯏꯕꯔ ꯌꯥꯎꯔꯅꯤ ꯀꯥꯟꯅꯕ ꯃꯌꯥꯝ ꯌꯥꯎꯔꯅꯤꯕ ꯑꯩꯈꯣꯏꯒꯤ ꯆꯥꯛꯁꯤꯗꯗꯤ ꯀꯥꯟꯅꯕꯗꯤ ꯇꯁꯦꯡꯅ ꯄꯥꯡꯅ ꯌꯥꯎꯗꯦꯕꯀꯣ ꯑꯗꯨꯅ ꯑꯣꯠꯁꯀꯨꯝꯕꯅ ꯃꯍꯨꯠ ꯁꯤꯜꯂꯛꯄ ꯃꯇꯝꯗ ꯌꯥꯝ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯑꯗꯨꯒꯤꯅꯦ ꯑꯣꯠꯁ ꯔꯤꯀꯃꯦꯟ ꯇꯧꯖꯔꯤꯁꯦ ꯄꯩꯁꯥꯁꯨ ꯍꯣꯡꯕ ꯄꯣꯠꯅꯤꯀꯣ ꯑꯣꯠꯁ ꯍꯥꯏꯕꯁꯦ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯃꯉꯥꯁꯨꯕ ꯑꯣꯏꯅ ꯑꯩꯅ ꯆꯥꯔꯛꯄꯁꯦ ꯄꯤꯅꯠ ꯕꯇꯔ ꯆꯥꯔꯦꯕ ꯄꯤꯅꯠ ꯕꯇꯔꯁꯦ ꯀꯩ ꯆꯥꯔꯛꯏꯅꯣꯅ ꯍꯪꯕ ꯃꯇꯝꯗ ꯑꯩꯗꯤ ꯐꯦꯠꯁ ꯂꯧꯅꯕꯅ ꯆꯥꯔꯛꯄꯅꯦꯕꯀꯣ ꯄ꯭ꯔꯣꯇꯤꯟꯁꯨ ꯋꯥꯡꯉꯦ ꯄꯤꯅꯠ ꯕꯇꯔꯁꯦ ꯑꯗꯨꯕꯨ ꯐꯦꯠꯁ ꯃꯔꯨꯑꯣꯏꯅ ꯐꯦꯠꯁꯦ ꯂꯧꯅꯕꯅꯦꯕꯀꯣ ꯐꯦꯠꯁꯀꯤ ꯃꯇꯥꯡꯗ ꯃꯤꯁꯀꯟꯁꯦꯞꯁꯟ ꯑꯃ ꯂꯩꯕꯅꯦ ꯑꯩꯈꯣꯏꯅ ꯐꯦꯠꯁꯦ ꯆꯥꯕ ꯐꯠꯇꯦ ꯈꯣꯠꯇꯦꯅ
ꯐꯩ ꯀꯣꯏꯁꯤꯅ ꯍꯧꯖꯤꯛ ꯐꯦꯠꯁꯤ ꯌꯥꯎꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯆꯥꯕ ꯐꯩ ꯐꯠꯇꯦꯒ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯍꯣꯔꯃꯣꯟ ꯀꯩꯀꯥꯁꯦ ꯐꯖꯅ ꯕꯦꯂꯦꯟꯁ ꯇꯧꯕꯗꯅꯦ ꯐꯦꯠꯁꯤꯅ ꯃꯇꯦꯡ ꯄꯥꯡꯉꯤꯅꯦꯕꯀꯣ ꯑꯗꯨꯅ ꯐꯦꯠꯁꯦ ꯗꯔꯀꯥꯔ ꯇꯥꯏ ꯑꯗꯨꯅ ꯑꯩ ꯄꯤꯅꯠ ꯕꯇꯔꯗꯒꯤ ꯑꯩ ꯂꯧꯔꯒ ꯆꯥꯔꯛꯑꯦꯕꯀꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯆꯥꯔꯛꯑꯦ ꯍꯥꯏꯕꯒꯤ ꯑꯩꯅ ꯔꯤꯀꯃꯦꯟ ꯇꯧꯕꯅꯦꯕꯀꯣ ꯑꯩ ꯔꯤꯌꯦꯂꯤꯇꯤ ꯑꯃꯗꯤ ꯍꯥꯏꯔꯝꯒꯦꯕꯀꯣ ꯄꯤꯅꯠ ꯕꯇꯔꯗꯒꯤꯗꯤ ꯀꯥꯟꯅꯕ ꯑꯃ ꯍꯥꯟꯅ ꯍꯥꯏꯔꯒꯦ ꯄꯤꯅꯠ ꯕꯇꯔꯒꯤ ꯄ꯭ꯔꯣꯇꯤꯟ ꯋꯥꯡꯉꯦꯀꯣ ꯑꯗꯒꯤꯗꯤ ꯐꯦꯠꯁ ꯋꯥꯡꯉꯦꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯂꯥꯏꯅ ꯁꯠ ꯂꯥꯎꯅ ꯆꯥꯕ ꯌꯥꯔꯦꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯀꯥꯟꯅꯗꯕ ꯍꯥꯏꯔꯒꯅꯦ ꯄꯤꯅꯠ ꯕꯇꯔꯁꯦ ꯈꯔ ꯍꯣꯡꯉꯒꯗꯤꯅꯦ ꯃꯉꯣꯟꯗ ꯐꯪꯕ ꯐꯦꯠꯁꯦꯀꯣ ꯍꯦꯜꯗꯤ ꯐꯦꯠꯁ ꯑꯣꯏꯔꯝꯗꯦꯕ ꯐꯠꯇꯕ ꯐꯦꯠꯁ ꯑꯣꯏꯅ ꯑꯣꯏꯔꯝꯃꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯥꯎꯒꯨꯝꯕ ꯐꯠꯇꯕꯁꯨ ꯍꯥꯞꯆꯜꯂꯦꯕ ꯑꯗꯨꯒ ꯀꯦꯂꯣꯔꯤꯁꯨ ꯑꯃꯨꯛ ꯌꯥꯝꯃꯦꯕ ꯃꯣꯏꯁꯦ 30 ꯒ꯭ꯔꯥꯝ ꯃꯨꯛꯇꯒ 187 ꯀꯦꯂꯣꯔꯤꯁ ꯑꯣꯏꯌꯦꯕ ꯑꯩꯅ ꯆꯥꯈꯤꯕ ꯄꯣꯠꯇꯣꯀꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯩꯈꯣꯏꯅ ꯗꯥꯏꯇꯤꯡꯒꯨꯝꯕ ꯇꯧꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯋꯦꯠ ꯂꯣꯁꯀꯤ ꯑꯍꯥꯟꯕ ꯍꯧꯒꯠꯂꯛꯄꯗꯗꯤ ꯐꯩ ꯑꯗꯣ ꯁꯨꯝ ꯑꯩꯈꯣꯏꯅ ꯋꯦꯠꯁꯦ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯀꯦꯂꯣꯔꯤ ꯂꯣ ꯑꯣꯏꯕ ꯆꯥꯔꯛꯄꯅ ꯐꯩꯌꯦꯕꯀꯣ ꯑꯗꯨꯅ ꯀꯦꯂꯣꯔꯤ ꯌꯥꯝ ꯌꯥꯝꯃꯦ ꯑꯗꯨꯅ ꯄꯤꯅꯠ ꯕꯇꯔꯗꯒꯤ ꯍꯦꯟꯅ ꯐꯕ ꯑꯃ ꯍꯥꯏꯔꯒꯗꯤꯀꯣ ꯑꯕꯣꯀꯥꯗꯣꯅ ꯑꯃ ꯂꯩꯕꯅꯦ ꯑꯩꯃꯛꯇꯤ ꯆꯥꯗ꯭ꯔꯤ ꯑꯗꯣ ꯐꯩꯌꯦꯅꯗꯤ ꯈꯪꯉꯦ ꯁꯤꯒꯤꯁꯤꯃꯗꯤꯀꯣ ꯍꯦꯜꯗꯤ ꯐꯦꯠꯁ ꯉꯥꯛꯇꯅꯦ ꯃꯉꯣꯟꯗꯁꯨ ꯌꯥꯎꯔꯤꯁꯦ ꯑꯗꯨꯒ ꯀꯦꯂꯣꯔꯤꯁꯨ ꯂꯣ ꯑꯣꯏꯕ ꯄ꯭ꯔꯣꯇꯤꯟꯗꯤ ꯈꯔ ꯌꯥꯎꯔꯛꯑꯔꯣꯏ ꯁꯤꯅ ꯑꯃꯨꯛ ꯑꯩ ꯄ꯭ꯔꯣꯇꯤꯟ ꯌꯥꯝ ꯄꯟꯕꯅꯤꯀꯣ ꯄ꯭ꯔꯣꯇꯤꯟ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯌꯦ ꯑꯗꯨꯒꯤꯅꯦ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯄꯟꯖꯔꯤꯁꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯕꯣꯀꯥꯗꯣ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤ ABO ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯆꯥꯗ꯭ꯔꯤꯕ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯃꯗꯤ ꯐꯩꯌꯦꯅ ꯈꯪꯉꯤꯀꯣ ꯑꯗꯨꯒ ꯄꯤꯅꯠ ꯕꯇꯔꯁꯤꯁꯨ ꯑꯍꯥꯟꯕ ꯆꯥꯈꯠꯂꯛꯄꯒ ꯑꯣꯏꯔꯕ ꯑꯗꯒꯤꯗꯤ ꯈꯤꯇꯪ ꯇꯥꯡꯕ ꯑꯐꯕꯒ ꯑꯣꯏꯔꯕꯀꯣ ꯑꯗꯨꯑꯣꯏꯗꯤ ꯃꯉꯣꯟꯗ ꯍꯦꯜꯗꯤ ꯐꯦꯠꯁ ꯉꯥꯛꯇꯅꯦ ꯌꯥꯎꯔꯛꯀꯗꯣꯏꯁꯦ ꯄꯤꯅꯠ ꯕꯇꯔꯗꯁꯨ ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯦ ꯁꯤꯅꯦꯕ ꯋꯥꯔꯤꯕꯨ ꯂꯣꯏꯔꯦꯕꯀꯣ ꯅꯣꯏ ꯁꯤꯗ ꯅꯣꯛꯅꯤꯡꯉꯝꯕꯗꯤ ꯌꯥꯏꯕꯀꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕ ꯃꯇꯝꯗ ꯀꯩꯅꯣ ꯁ꯭ꯇꯥꯔ ꯁꯟꯅ ꯉꯥꯡꯉꯤꯁꯤꯕꯨ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯐꯪꯕ ꯆꯤꯟꯖꯥꯛ ꯉꯥꯛꯇꯅꯤ ꯑꯩꯗꯤ ꯑꯅꯧꯕ ꯃꯦꯖꯤꯛ ꯄꯋꯥꯔꯒ ꯄꯥꯏꯕ ꯄꯋꯥꯔꯒ ꯌꯥꯎꯕ ꯀꯩꯅꯣ ꯆꯤꯟꯖꯥꯛ ꯍꯥꯏꯔꯛꯇꯣꯏꯕꯨ ꯅꯤꯡꯉꯨꯔꯦꯅ ꯑꯗꯨꯒꯤ ꯃꯤꯁꯀꯟꯁꯦꯞꯁꯟꯗꯣ ꯑꯗꯨꯒꯤꯗꯣ ꯀ꯭ꯂꯤꯌꯔ ꯇꯧꯊꯣꯛꯀꯦꯅꯅꯦꯕ ꯑꯩꯅ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯃꯤꯁꯦ ꯇꯁꯦꯡꯅ ꯁꯤꯒꯤ ꯆꯤꯟꯖꯥꯛꯈꯩꯁꯦ ꯆꯨꯝꯃꯦꯕ ꯑꯩꯅ ꯆꯥꯔꯒ ꯋꯦꯠ ꯂꯣꯁ ꯂꯣꯏꯅ ꯇꯧꯔꯛꯈꯤꯅꯦꯕ ꯑꯩꯒꯤ ꯀ꯭ꯂꯥꯏꯟꯈꯩꯁꯨ ꯁꯤꯈꯩꯁꯦ ꯂꯣꯏꯅ ꯔꯤꯀꯃꯦꯟ ꯇꯧꯋꯦꯕꯀꯣ ꯑꯗꯨꯕꯨ ꯁꯤꯈꯩꯁꯦ ꯁꯤꯃꯈꯩ ꯆꯥꯗ ꯌꯥꯗꯦꯅ ꯋꯦꯠ ꯂꯣꯁꯀꯤ ꯆꯤꯟꯖꯥꯛ ꯂꯩꯇꯦꯕ ꯑꯩꯈꯣꯏꯅ ꯈꯟꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯍꯥꯏꯗꯤ ꯆꯤꯟꯖꯥꯛꯁꯦ ꯃꯈꯜ ꯆꯥꯔꯛꯀꯗꯕꯅꯤ ꯈꯣꯠꯀꯗꯕꯅꯤ ꯅꯣꯏꯕ ꯍꯟꯊꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯗꯤ ꯍꯦꯜꯗꯤ ꯑꯣꯏꯅꯕ ꯍꯣꯠꯅꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯍꯥꯟꯅ ꯂꯩꯔꯝꯕ ꯁꯪꯁꯥꯔꯁꯦ ꯁꯤꯗꯒꯤ ꯄꯨꯔꯥ ꯇꯥꯏꯌꯣꯟꯅꯕ ꯄꯨꯔꯥ ꯑꯇꯣꯞꯄ ꯌꯨꯅꯤꯚꯔꯁ ꯑꯃꯗꯒ ꯆꯠꯀꯗꯕꯩ ꯇꯥꯏꯞꯇ ꯑꯩꯈꯣꯏꯅ ꯆꯤꯟꯖꯥꯛ ꯆꯥꯕꯒꯤ ꯃꯇꯥꯡꯗ ꯑꯣꯏꯅ ꯈꯜꯂꯦꯕ ꯁꯤ ꯂꯩꯇꯦꯕ ꯑꯩ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯄꯟꯈ꯭ꯔꯤꯕ ꯃꯌꯥꯝꯗꯨꯕꯨ ꯁꯤꯝꯄꯜ ꯑꯣꯏꯕ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ ꯌꯦꯟ ꯃꯊꯥ ꯑꯗꯩꯗꯤ ꯂꯐꯣꯏ ꯑꯗꯩꯗꯤ ꯌꯦꯔꯨꯝ ꯁꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯐꯪꯉꯕ ꯉꯥꯛꯇꯅꯦꯕ ꯁꯤꯈꯩꯁꯤ ꯆꯥꯈꯠꯂꯛꯄ ꯃꯇꯝꯗ ꯅꯪ ꯋꯦꯠ ꯂꯣꯁ ꯑꯗꯨꯝ ꯇꯧꯔꯛꯀꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯈꯪꯍꯟꯅꯤꯡꯉꯤꯁꯦꯀꯣ ꯋꯦꯠ ꯂꯣꯁ ꯇꯧꯅꯕ ꯍꯣꯠꯅꯕꯗꯅꯦ ꯃꯈꯜ ꯆꯤꯟꯖꯥꯛ ꯆꯥꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯐꯪꯉꯤꯕ ꯍꯣꯜ ꯐꯨꯗꯁ ꯀꯩꯁꯦꯀꯣ ꯍꯦꯜꯗꯤꯁꯨ ꯑꯣꯏꯕ ꯑꯦꯐꯣꯔꯗꯦꯕꯜꯁꯨ ꯑꯣꯏꯕ ꯉꯥꯛꯇꯅꯦ ꯑꯣꯠꯁꯄꯨ ꯇꯥꯡꯕ꯭ꯔꯅꯦ ꯑꯩꯅ ꯍꯥꯏꯒꯤꯁꯦ ꯉꯁꯥꯏꯗꯤ ꯑꯍꯣꯡꯕꯈꯩꯁꯦ ꯁꯨꯃꯥꯏꯅ ꯆꯥꯈꯠꯂꯛꯄ ꯃꯇꯝꯗ ꯅꯪ ꯋꯦꯠ ꯂꯣꯁ ꯑꯗꯨꯝ ꯇꯧꯔꯛꯄ ꯌꯥꯒꯅꯦꯕ ꯑꯗꯨꯅ ꯂꯥꯟꯅ ꯑꯇꯣꯞꯄ ꯋꯦꯠ ꯂꯣꯁ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯅꯣꯏꯕ ꯍꯟꯊꯒꯦ ꯍꯥꯏꯔꯒꯗꯤ ꯄꯩꯁꯥ ꯌꯥꯝ ꯆꯪꯕꯅꯦ ꯈꯣꯠꯄꯅꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤꯁꯨ ꯂꯩꯇꯦꯀꯣ ꯑꯗꯨꯝ ꯌꯥꯝ ꯊꯤꯅ ꯁꯤꯝꯄꯜ ꯑꯣꯏꯕ ꯆꯤꯟꯖꯥꯛꯈꯩꯁꯦ ꯆꯥꯔꯒ ꯅꯪ ꯋꯦꯠ ꯂꯣꯁ ꯇꯧꯔꯛꯄ ꯌꯥꯒꯅꯤ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯃꯉꯥꯗꯣ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯆꯥꯔꯒꯁꯨ ꯌꯥꯅꯦꯕ ꯆꯥꯛ ꯑꯗꯨꯝ ꯆꯥꯔꯒ ꯅꯪ ꯀꯦꯂꯣꯔꯤꯁ ꯐꯖꯅ ꯀꯥꯎꯟ ꯇꯧꯕꯤꯔꯒ ꯇ꯭ꯔꯦꯛ ꯇꯧꯕꯤꯔꯛꯄ ꯃꯇꯝꯗ ꯋꯦꯠ ꯂꯣꯁ ꯇꯧꯕ ꯌꯥꯒꯅꯦꯕ ꯍꯦꯜꯗꯤ ꯑꯣꯞꯁꯟ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯀꯩꯅꯣ ꯕ꯭ꯔꯥꯎꯟ ꯕ꯭ꯔꯦꯗ ꯂꯩꯔꯤ ꯑꯇꯥꯒꯤ ꯇꯟ ꯂꯩꯔꯤ ꯑꯇꯥꯒꯤ ꯕꯤꯁꯀ꯭ꯋꯤꯠ ꯂꯩꯔꯤ ꯑꯗꯒꯤꯗꯤ ꯒ꯭ꯔꯤꯟ ꯇꯤ ꯊꯛꯄ ꯌꯥꯏ ꯅꯪ ꯃꯍꯤ ꯊꯛꯅꯤꯡꯉꯒ ꯏꯚꯟ ꯀꯣꯐꯤꯐꯧ ꯊꯛꯄ ꯌꯥꯏꯀꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯅꯪꯅ ꯂꯣꯏꯅꯃꯛ ꯌꯦꯡꯕꯤꯔꯒꯅꯦ ꯀꯦꯂꯣꯔꯤ ꯗꯦꯐꯤꯁꯤꯠ ꯑꯃꯗ ꯂꯩꯕꯤꯔꯛꯄ ꯃꯇꯝꯗꯅꯦ ꯅꯪ ꯋꯦꯠ ꯂꯣꯁ ꯇꯧꯗꯣꯏꯁꯦ ꯋꯦꯠ ꯂꯣꯁꯀꯤ ꯑꯣꯏꯅ ꯑꯩꯅ ꯍꯧꯖꯤꯛ ꯀꯩꯅꯣꯗꯒꯗꯤ ꯊꯝꯅꯦꯜꯗꯒ ꯇꯥꯏꯇꯜꯗꯒꯗꯤ ꯑꯩꯅ ꯐꯦꯠ ꯕꯔꯅꯤꯡ ꯐꯨꯗꯁ ꯀꯥꯏꯅ ꯊꯥꯔꯝꯕ ꯌꯥꯏꯀꯣ ꯑꯗꯨ ꯇꯁꯦꯡꯅ ꯑꯗꯨꯃꯥꯏꯅ ꯂꯩꯇꯦꯕ ꯅꯣꯏꯕ ꯍꯟꯊꯅꯕꯅꯦ ꯁꯤ ꯆꯤꯟꯖꯥꯛꯁꯦ ꯆꯥꯗꯕ ꯌꯥꯗꯦ ꯑꯣꯔ ꯆꯥꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦꯕ ꯑꯩꯈꯣꯏꯅ ꯆꯥꯅꯤꯡꯕ ꯃꯑꯣꯡꯗ ꯆꯥꯔꯒꯅꯦ ꯀꯦꯂꯣꯔꯤꯁ ꯐꯖꯅ ꯀꯥꯎꯟ ꯇꯧꯍꯜꯂꯒ ꯀꯦꯂꯣꯔꯤ ꯗꯦꯐꯤꯁꯤꯠ ꯑꯃꯗ ꯂꯩꯕꯤꯔꯛꯄ ꯃꯇꯝꯗꯅꯦ ꯋꯦꯠ ꯂꯣꯁ ꯇꯧꯔꯛꯇꯣꯏꯅꯦꯕ ꯃꯦꯖꯤꯛ ꯑꯣꯏꯅ ꯑꯝꯇ ꯁꯤꯒꯤ ꯆꯤꯟꯖꯥꯛꯁꯤꯃ ꯐꯩ ꯁꯤꯒꯤ ꯆꯤꯟꯖꯥꯛꯁꯤꯃ ꯐꯠꯇꯦ ꯀꯥꯏꯔꯒ ꯌꯥꯝ ꯍꯦꯟꯅ ꯈꯟꯖꯟꯕꯤꯔꯨꯅꯨꯀꯣ ꯍꯣꯏ ꯂꯩ ꯀꯦꯂꯣꯔꯤꯁ ꯃꯆꯥ ꯑꯃꯈꯛ ꯅꯠꯁ ꯍꯥꯏꯔꯤꯁꯤꯅꯦ ꯑꯩꯅ ꯉꯁꯥꯏ ꯄꯤꯅꯠ ꯕꯇꯔꯗꯒ ꯍꯥꯏꯕꯗꯣ ꯅꯠꯁꯀꯨꯝꯕꯁꯦ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯑꯦꯕ ꯑꯗꯨꯒ ꯀꯦꯂꯣꯔꯤꯗꯤ ꯑꯃꯨꯛ ꯌꯥꯝ ꯌꯥꯝꯃꯝꯃꯦꯕ ꯁꯤ ꯋꯦꯠ ꯂꯣꯁ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯈꯔ ꯋꯥꯒꯅꯦꯕ ꯑꯩꯈꯣꯏꯗ ꯄꯨꯛ ꯊꯜꯍꯧꯕꯅ ꯐꯩꯌꯦꯅ ꯁꯤꯒꯨꯝꯕꯁꯦ ꯆꯥꯕꯤꯗꯕ ꯀꯥꯏꯅꯒꯗꯤ ꯂꯩꯔꯛꯀꯅꯦꯕ ꯑꯗꯒꯤꯗꯤ ꯚꯦꯖꯤꯇꯦꯕꯜ ꯍꯥꯏꯔꯤꯁꯤꯅꯦ ꯀꯦꯂꯣꯔꯤꯁꯇꯤ ꯌꯥꯝ ꯌꯥꯝꯗꯕ ꯑꯗꯨꯒ ꯀꯩꯅꯣꯗꯤ ꯆꯥꯕꯗꯤ ꯃꯌꯥꯝ ꯆꯥꯕ ꯌꯥꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯄꯨꯛ ꯊꯜꯂꯦ ꯗꯥꯏꯇꯤꯡ ꯇꯧꯕ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯉꯛꯑꯅꯤ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯑꯃꯗꯤ ꯂꯩꯌꯦꯕꯀꯣ ꯑꯗꯨꯕꯨ ꯅꯠ ꯁꯨꯡꯆꯥ ꯆꯥꯕ ꯌꯥꯗꯕ꯭ꯔꯥ ꯍꯪꯉꯒꯗꯤ ꯆꯥꯏꯑꯕ ꯑꯩ ꯀ꯭ꯂꯥꯏꯟ ꯅꯠ ꯆꯥꯔꯒ ꯋꯦꯠ ꯂꯣꯁ ꯇꯧꯕꯤꯕ ꯌꯥꯎꯋꯦꯕ ꯑꯗꯨꯅ ꯋꯦꯠ ꯂꯣꯁ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯆꯤꯟꯖꯥꯛꯁꯦ ꯐꯦꯠ ꯕꯔꯅꯤꯡ ꯐꯨꯗꯁ ꯀꯥꯏꯅ ꯇꯁꯦꯡꯅ ꯑꯩꯅ ꯇꯥꯏꯇꯜ ꯊꯥꯔꯒꯁꯨ ꯑꯩ ꯑꯃꯨꯛꯀꯁꯨ ꯍꯥꯏꯒꯦ ꯑꯗꯨꯒꯨꯝꯕ ꯀꯩꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏ ꯍꯦꯜꯗꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛ ꯈꯟꯕꯤꯔꯣ ꯑꯗꯨꯒ ꯀꯦꯂꯣꯔꯤꯁꯅ ꯈꯔ ꯅꯦꯝꯕ ꯑꯗꯨꯒ ꯃꯉꯣꯟꯗ ꯌꯥꯎꯔꯤꯕ ꯃꯦꯀ꯭ꯔꯣꯅ꯭ꯌꯨꯇ꯭ꯔꯦꯟꯁ ꯄ꯭ꯔꯣꯇꯤꯟꯒ ꯐꯖꯅ ꯌꯥꯎꯕꯤꯕ ꯐꯦꯠꯁ ꯀꯥꯔꯞꯁꯀꯗꯣ ꯃꯆꯥꯛ ꯈꯥꯏꯅ ꯐꯖꯅ ꯌꯥꯎꯕꯤꯕꯗꯣ ꯑꯗꯨꯒꯤꯗꯣ ꯈꯟꯕꯤꯔꯣ ꯑꯗꯨꯒ ꯀꯦꯂꯣꯔꯤ ꯗꯦꯐꯤꯁꯤꯠ ꯑꯃꯗ ꯂꯩꯕꯤꯔꯣꯕꯀꯣ ꯑꯗꯨꯝ ꯅꯪ ꯋꯦꯠ ꯂꯣꯁ ꯇꯧꯔꯛꯑꯅꯤ ꯆꯤꯟꯖꯥꯛꯀꯗꯤ ꯍꯦꯛꯇ ꯆꯤꯟꯖꯥꯛꯁꯤꯅ ꯌꯥꯝ ꯐꯠꯇꯕ ꯆꯤꯟꯖꯥꯛꯅꯤ ꯁꯤꯅ ꯋꯦꯠ ꯂꯣꯁꯀꯤꯅꯤ ꯁꯤꯅ ꯋꯦꯠ ꯒꯦꯟꯒꯤꯅꯤ ꯁꯤꯅ ꯆꯥꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯀꯥꯏꯅ ꯑꯗꯨꯒꯨꯝꯕ ꯑꯝꯇ ꯂꯩꯇꯦꯀꯣ ꯁꯤꯅꯦ ꯋꯥꯔꯤ ꯑꯃ ꯂꯣꯏꯁꯤꯜꯂꯒꯦ ꯏꯆꯤꯟ ꯑꯗꯨꯒ ꯏꯆꯤꯟ ꯃꯔꯛꯇꯀꯣ ꯑꯩꯒ ꯇꯁꯦꯡꯅ ꯄꯔꯁꯣꯅꯦꯜꯂꯤ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯩꯒꯤ ꯐꯣꯟꯒꯤ ꯂꯤꯡ ꯗꯦꯁꯀ꯭ꯔꯤꯞꯁꯟꯒ ꯄꯤꯟ ꯀꯃꯦꯟꯒꯗ ꯍꯥꯞꯆꯜꯂꯝꯒꯦ ꯑꯗꯨꯝ ꯐꯣꯟꯁꯦ ꯃꯦꯟꯁꯤꯟꯕꯤꯔꯛꯑꯣꯕꯀꯣ ꯑꯩ ꯔꯤꯆ ꯑꯥꯎꯠ ꯇꯧꯖꯔꯒꯦ ꯑꯗꯨꯒ 1-on-1 ꯀꯟꯁꯜ ꯇꯧꯔꯒ ꯑꯦꯅꯤ ꯐꯤꯠꯅꯦꯁꯀꯤ ꯔꯤꯂꯦꯇꯦꯗ ꯑꯣꯏꯕ ꯇꯣꯄꯤꯛꯇ ꯗꯥꯎꯠ ꯂꯩꯔꯝꯕ ꯃꯇꯝꯗ ꯑꯩꯅ ꯀ꯭ꯂꯤꯌꯔ ꯇꯧꯖꯔꯝꯒꯦ ꯑꯗꯨꯒ ꯋꯦꯠ ꯂꯣꯁꯀꯤ ꯐꯥꯎꯟꯗꯦꯁꯟꯗꯨꯃꯁꯨ ꯄꯤꯖꯔꯝꯃꯒꯦ ꯑꯗꯨꯒ ꯍꯦꯛ ꯀꯣꯜꯗꯣ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯩ ꯅꯪꯒ ꯆꯥꯟꯅꯒꯗꯕ ꯄꯔꯁꯣꯅꯦꯜ ꯃꯤꯜ ꯄ꯭ꯂꯥꯟ ꯑꯃ ꯁꯦꯝꯃꯝꯃꯒ ꯅꯪꯁꯦ ꯋꯦꯠ ꯂꯣꯁꯀꯤ ꯖꯔꯅꯤꯗꯣ ꯑꯗꯨꯗ ꯆꯪꯕ ꯍꯧꯍꯜꯂꯒꯦ ꯂꯤꯃꯤꯇꯦꯗ ꯁ꯭ꯄꯣꯠꯁ ꯑꯣꯏꯔꯛꯀꯅꯤꯀꯣ ꯑꯗꯨꯅ ꯑꯍꯥꯟꯕ ꯐꯥꯔꯁ ꯀꯝ ꯐꯥꯔꯁ ꯁꯥꯞꯅꯦ ꯑꯗꯨꯝ ꯐꯣꯝꯗꯣ ꯃꯦꯟꯁꯤꯟꯕꯤꯔꯣ ꯕꯥꯏ ꯕꯥꯏ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ